ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯣꯅꯥꯂꯤꯁꯥ ꯂꯣꯡꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯚꯥꯞꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯆꯥ, ꯔꯥꯏꯇꯔ ꯗꯥ ꯄꯨꯟꯁꯤ ꯆꯤꯡꯉꯥꯕꯝ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯦꯟꯗꯣ ꯊꯕꯛ ꯁꯨꯅꯕꯒꯤ ꯂꯪꯐꯩꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯑꯩ ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯨꯔꯒꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯋꯥꯕ ꯍꯦꯜꯂꯛꯑꯦ." ꯊꯣꯏꯕꯤꯅ, "ꯗꯥꯝꯆꯥ, ꯀꯩꯅꯣ ꯗꯥꯝꯆꯥꯅ ꯍꯥꯏꯔꯤꯗꯣ? ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯅꯧꯄꯨꯔꯤꯕ ꯏꯆꯥꯁꯤꯒ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯑꯩ ꯉꯝꯂꯣꯏꯌꯦ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯔꯤꯒꯦ ꯗꯥꯝꯆꯥ ꯅꯠꯇꯅ?" "ꯍꯥꯏ, ꯑꯩꯁꯨ ꯈꯪꯉꯤꯕꯅꯤ ꯊꯣꯏꯕꯤ꯫ ꯑꯗꯨꯕꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦ, ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯕꯨꯅꯦ, ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏꯗ꯫ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯈꯝꯕ ꯍꯣꯏꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ꯫ ꯃꯣꯏꯅ ꯍꯥꯏꯕꯗ ꯅꯨꯃꯤꯠ 20ꯅꯤꯃꯨꯛꯇꯅꯤ ꯍꯥꯏ꯫ ꯌꯥꯝ ꯀꯨꯏꯕ ꯃꯇꯝꯁꯨ ꯅꯠꯇꯦꯗ." ꯃꯄꯨꯔꯣꯏꯕ ꯑꯍꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯆꯠꯈꯤꯅꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯋꯥꯔꯧꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯦꯟꯅ ꯊꯣꯏꯕꯤꯗ, "ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯏꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯏꯟꯗꯣꯝꯆꯥ ꯍꯣꯏ, ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯦ꯫ ꯀꯞꯀꯅꯨ, ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ, ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯁꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯅꯤ꯫ ꯑꯍꯦꯟ ꯍꯣꯏꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯅ, "ꯑꯍꯦꯟ, ꯅꯪꯕꯨ ꯂꯪꯐꯩꯗ ꯂꯥꯛꯄꯁꯤ ꯍꯩꯅꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨꯅꯦ, ꯂꯥꯛꯀꯅꯤꯅ ꯂꯥꯛꯂꯕꯅꯤꯅ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯁꯨꯒꯗꯕꯅꯤꯀꯣ." ꯑꯍꯦꯟꯅ, "ꯍꯣꯏ ꯇꯥ ꯈꯝꯕ." ꯈꯝꯕꯅ, "ꯉꯥꯏꯈꯣꯅꯦꯍꯦ ꯑꯍꯦꯟ, ꯏꯕꯦꯝꯃꯗꯤ ꯊꯥ ꯀꯌꯥ ꯁꯨꯔꯦ?" ꯑꯍꯦꯟꯅ, 6 ꯈꯔ ꯍꯦꯜꯂꯛꯑꯦ ꯇꯥꯗ." ꯈꯝꯕꯅ, "ꯐꯔꯦ ꯐꯔꯦ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯕ ꯉꯝꯕ ꯑꯣꯏꯔꯁꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝ ꯂꯩꯅꯕ ꯈꯥꯡꯄꯣꯛꯁꯪ ꯁꯥꯔꯤꯁꯦ ꯏꯕꯥꯅꯤꯁꯨ ꯌꯥꯎꯁꯜꯂꯨꯁꯤ ꯂꯥꯛꯑꯣ." ꯑꯍꯦꯟꯅ, "ꯍꯣꯏ ꯇꯥꯗ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ, "ꯇꯥꯗ, ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ, ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤꯗꯣ." ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯈꯝꯕꯅ, "ꯍꯣꯏ ꯇꯧꯔꯁꯤ꯫ ꯏꯕꯨꯡꯉꯣ ꯑꯍꯦꯟ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯅꯦ?" ꯑꯍꯦꯟꯅ, "ꯇꯥꯗ, ꯍꯩꯌꯦ, ꯑꯩ ꯊꯣꯡꯂꯒꯦ ꯆꯥꯛꯇꯣ." "ꯍꯣ, ꯐꯔꯦ ꯐꯔꯦ, ꯊꯣꯡꯂꯛꯑꯣ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯁꯨ ꯆꯤꯡꯒꯤ ꯂꯣꯛ ꯃꯄꯥꯟꯗꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯆꯥꯁꯥ, ꯏꯅꯥꯎꯁꯥ, ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯑꯃꯝ ꯑꯊꯦꯡꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯕꯁꯨ ꯑꯃ ꯑꯅꯤ ꯍꯧꯅꯔꯒ ꯊꯣꯛꯎꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯇꯣꯛꯅꯔꯕꯅꯤꯅ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯂꯪꯐꯩꯗ ꯂꯥꯛꯄꯁꯤꯁꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ꯫ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯗꯕꯅꯤ꯫ ꯁꯤꯗ ꯍꯧꯔꯤꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯥꯟꯗꯧꯔꯤꯕꯅꯤ꯫ ꯇꯨꯝꯅꯔꯣ ꯇꯨꯝꯅꯔꯣ, ꯄꯨꯡꯁꯨ ꯊꯦꯡꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯇꯨꯝꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯂꯪ ꯏꯁꯩ ꯁꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯈꯣꯏꯅ ꯈꯣꯏꯅ ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯪꯀꯛ ꯀꯛꯂꯛꯏ꯫ ꯑꯍꯦꯟ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯊꯣꯛꯀꯦ ꯇꯧꯕꯗ ꯈꯝꯕꯅ ꯑꯍꯦꯟꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯗ, "ꯗꯥꯝꯆꯥ, ꯗꯥꯝꯆꯥ, ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ" ꯍꯥꯏꯅ ꯂꯥꯛꯇꯅ ꯀꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯦꯟꯁꯨ ꯊꯣꯏꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯎꯔꯦ ꯂꯥꯛꯇꯞꯅ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯗ ꯂꯩꯔꯤꯕꯗꯣ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯊꯕꯥꯛ ꯌꯧꯅ ꯆꯤꯡꯈꯠꯂꯒ ꯃꯈꯨꯠꯇꯨꯗ ꯑꯉꯥꯡ ꯑꯃ ꯄꯝꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯍꯦꯟꯅ, "ꯊꯣꯏꯕꯤ, ꯊꯣꯏꯕꯤ" ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯑꯁꯨꯝ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯈꯝꯕꯅ ꯃꯌꯥꯝꯗꯨ, "ꯅꯣꯏꯕꯨ ꯍꯧꯒꯠꯂꯨꯅꯦꯍꯦ, ꯏꯕꯨꯡꯉꯣ ꯑꯍꯦꯟꯗꯣ ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯍꯧꯗꯣꯛꯅꯗꯨꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯔꯒ ꯑꯍꯦꯟꯕꯨ ꯊꯤꯕ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯍꯦꯟꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯂꯝꯍꯨꯏꯅ ꯂꯥꯛꯇꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥꯁꯨ ꯇꯥꯔꯛꯏ꯫
ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯤꯒꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯅꯥꯛ ꯅꯛꯄ ꯃꯃꯥꯟꯅꯕ ꯑꯃꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯗꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯂꯥꯛꯀꯁꯦ ꯆꯦꯡ ꯈꯩꯕꯗꯧꯅ ꯅꯤꯛꯂꯦ ꯇꯧꯔꯤꯁꯦ." ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ, "ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ! ꯅꯪꯕꯨ ꯀꯤꯔꯤꯁꯦ ꯅꯪ ꯈꯛꯇꯔꯣ? ꯑꯩꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯄꯗ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯩꯅꯝ ꯑꯗꯨ ꯌꯥꯎꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯌꯥꯏꯗꯒꯤ ꯃꯈꯣꯏꯅ uramba nupi ado mafam khangdana amuk mangkhre matau aduda makhoi kibana di loirabani adubu makhoi kirasu kina ahenbu thirai asumna thirakpana ujao amagi makhada wakhal manglaba ahendu taduna leiribado makhoi mayamna urami panthaba tawdana ahenbu khangphoksang tamna puraklami masidagi ahendo ningthina hiphankhre matamdi haujin khibana nonga laba matamni makhoi su uchan pambi singdo yanba horami makhoi ani mana chak thongdun lehawi ngarang nungdang thokiba thodok singdo makhoi masel wari sanaduna chak thong matang aduda ikhang khanghodana lam hodong ama khangkhong khonglakpada ani do chak thonglambadagi mapanda chenthorai maduda amana heraw itaw nang su kigenkhre hodong na khongbo hek kiba oina tawradana nupani kaina nang ama ibo maduda amaduna ngaikho itaw di kai ina chelakpada itaw su chela iba kaigino ha kidabagi raba ha chela iduna hera itaw adudi itaw na chenbadida ai su chelakpani pharese chak to loisanaba tawrasi aduga ibani su mayamna tawrise yaururasi asumna nongma gi matamdi hauzinkhre ahen su laibak phabana karisu thoidokpa tawrakhide nakan maromda thoibi chak thongba loiraduna phirol khara sunaba tawringai nong mangsilai thoibina karino tawrisibo kadomdagi nongne khanghodana manglai mangna marol ama nungaitabane aidi yumsida itokta leibase yamna wakreda tanja aduda thoibi hoigi lekai mandom cha tamphana ibema thoibi nangbu nongmongbasida phi suge hairiro thoibina indom cha phi se khara suge tawrambani nong se khanghode mangsilakpasida tamphana lao sururanu ngasi se mawung ama tawi imungda changsilao indom chasu noida chatke tawraga hekta pharak tadana tawrise asumna wari watai sanaraba matung tamphasu satkhre matamdu haukhre mathangi numitni somda nakan lamadana chingkhuldani ayuk anganbadagi makhoi mayamna uchan pambi yalibadu ware haiduna nungdang wairam su oire haiduna pothanari makhoina potharingai karigumba ma koichin chenbagi makhol tari khambana inausa mafamse mata ama tawi numit pu tasilaklai ngasigi toklasi hayeng amuk atana yalasi lao asumna hainaduna makhoi numitugi oina thabak loisalle matamdi lepa laitana haujen khibana haujekti ahingi pung 12 khara helakpa adwaidani makhoina lairiba khangpoksang adugi akoibada kanagumi nupi mana kanna kappagi khonjel mayamna niduna leikhre masidagi akoibado saptra kaya tawramaga chap lepkhre madida khoi mayam su tumin leirambadagi kibasu phauraduna tumnakhre asumna haukibana nonganba khanghaude matam aduda ahena nongalamlene is ngasidi nungsasi su yakna saida asumna tumliba mayamdo ahena haudoklaga makhoigi mathau tawba chetnakhre nakar amaromda thoibi ngasidi masado lengba thinba tawduna phamungda yam wana khangli asumna awaba khanglingai tamphasu lakaduna thoibi haiduna kawi tamphana kawbado khumlakte haiduna imungda tamphasu changlubada thoibina phamungda tharo onduna leibadu urami maduda tamphana seba kaya tawibadagi thoibi su kharadi phare tampha amaibi aphawi amani adubu tampha amaibi gi sinphamse imung manungna yadabadagi thadokhiba kuirabani tamphana nangbu thonga se lonsindrabu thoibina indomcha ai hogatlambani isa se nungaite haidana amuk phamung changbani tamphana phare adidi aisu yumda chatlukhige amuk lakke asi hairamaga chatkhre lekai asigi miwangang nabi memcha migi imung manung thugai patta sinba magi awaba uraga nungai chepini
ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯃꯦꯝꯆꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯔꯝꯃꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯐꯪꯗꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯂꯒ ꯂꯩꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯁꯥ ꯀꯔꯤꯃꯠꯇ ꯇꯧꯗꯕꯗꯨꯗ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯆꯨꯝꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯔꯤꯅꯤ ꯈꯜꯂꯗꯨꯅ ꯂꯩꯖꯩ꯫ ꯏꯃꯨꯡꯒꯤ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯇꯝꯐꯥꯁꯨ ꯂꯥꯛꯂꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯇꯝꯐꯥꯅ "ꯊꯣꯏꯕꯤ, ꯏꯕꯨꯡꯉꯣ ꯑꯍꯦꯟꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯒꯦꯅꯦ? ꯑꯩꯗꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦ꯫ ꯊꯣꯏꯕꯤꯅ "ꯏꯟꯗꯣꯝꯆꯥ, ꯑꯩꯅꯁꯨ ꯍꯥꯏꯕꯅꯤ ꯆꯠꯈꯤꯅꯨꯅ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯀꯨꯏꯔꯣꯏ, ꯅꯨꯃꯤꯠ 10 ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯪꯗꯅ ꯃꯔꯣꯜ ꯑꯃ ꯏꯟꯗꯣꯝꯆꯥ, ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ." ꯇꯝꯐꯥꯅ "ꯐꯔꯦꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯏꯟꯗꯣꯝꯆꯥꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯅꯁꯥ ꯍꯦꯛ ꯉꯝꯗꯕꯒ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯔꯛꯎꯁꯦ, ꯏꯟꯗꯣꯝꯆꯥ ꯂꯩꯔꯤꯀꯣ." ꯊꯣꯏꯕꯤꯅ "ꯍꯣꯏ ꯏꯟꯗꯣꯝꯆꯥ." ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯁꯣꯛꯂꯒ ꯄꯨꯁꯤꯟꯒꯦ ꯇꯧꯕꯗ ꯇꯝꯐꯥꯅ "ꯑꯩ ꯄꯨꯁꯤꯟꯕꯤꯒꯦꯁꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯆꯪꯕꯗ ꯇꯝꯐꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯃꯤꯟ ꯑꯃꯗꯤ ꯐꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯤ ꯑꯣꯏꯔꯝꯂꯣꯏ ꯈꯟꯖꯤꯜꯂꯨꯗꯕꯅ ꯇꯝꯐꯥꯁꯨ "ꯊꯣꯏꯕꯤ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯑꯃꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯅꯨꯡꯗꯥꯡꯁꯤꯗ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛ ꯑꯗꯣ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ "ꯏꯃꯥ ꯏꯃꯥ" ꯍꯥꯏꯅ ꯃꯆꯤꯟꯗꯒꯤ ꯃꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯇꯝꯐꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯃꯒꯦ ꯍꯥꯏꯅ ꯐꯃꯨꯡꯗ ꯀꯥꯈꯠꯄꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯗꯣ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯏꯕꯤꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯝꯂꯝꯅꯤ ꯈꯟꯗꯨꯅ ꯇꯝꯐꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯕꯒ ꯊꯣꯏꯕꯤꯗꯨ ꯂꯩꯃꯥꯏ ꯊꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯅ "ꯊꯣꯏꯕꯤ" ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯀꯣꯡꯈꯠꯄꯤꯔꯒ ꯇꯝꯐꯥꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯖꯩ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯟꯗꯣꯝꯆꯥ ꯇꯝꯐꯥꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯏ꯫ ꯇꯝꯐꯥꯅ "ꯊꯣꯏꯕꯤ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ?" ꯊꯣꯏꯕꯤꯅ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯗꯤ ꯃꯇꯧ ꯀꯔꯝꯅ?" ꯇꯝꯐꯥꯅ "ꯑꯩ ꯆꯥꯛ ꯆꯥꯔꯕ꯭ꯔꯥꯅ ꯍꯪꯂꯨꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯪꯗꯤ ꯅꯕꯨꯛ ꯄꯥꯏꯔꯒ ꯋꯥꯅ ꯈꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯊꯦꯡꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯗꯨꯅ ꯇꯝꯐꯥꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯌꯨꯛ ꯑꯃ ꯑꯍꯦꯟꯅ "ꯊꯣꯏꯕꯤ, ꯀꯨꯏꯔꯔꯣꯏ ꯏꯕꯥꯅꯤꯒꯤꯁꯨ ꯏꯆꯥ ꯑꯃ ꯐꯪꯒꯗꯕ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯗꯣ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯏꯌꯥ ꯌꯥꯏꯗ." ꯊꯣꯏꯕꯤꯅ "ꯑꯩꯗꯤ ꯅꯨꯄꯤ ꯄꯥꯝꯃꯤ, ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯇꯦꯡꯁꯨ ꯄꯥꯡꯕꯤꯅꯕ." ꯑꯁꯨꯝꯅ ꯑꯍꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯦꯝꯆꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯦꯟꯁꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯈ꯭ꯔꯦ꯫ ꯑꯍꯦꯟꯅ "ꯑꯦ, ꯏꯆꯦ ꯃꯦꯝꯆꯥ ꯅꯠꯇ꯭ꯔꯣ?" ꯃꯗꯨꯗ ꯃꯦꯝꯆꯥ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯋꯥꯗꯨ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯔꯒ ꯈꯨꯝꯂꯦ꯫ ꯃꯥꯅꯦ ꯃꯥꯅꯦ, ꯅꯆꯦ ꯃꯦꯝꯆꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯟꯕꯤ ꯑꯃ ꯅꯈꯣꯏꯒꯤ ꯑꯁꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯐꯥꯒꯦꯅ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯀꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯍꯦꯟ, ꯅꯪꯅ ꯍꯣꯔꯦꯟ ꯊꯦꯡꯅꯔꯗꯤ ꯈꯔ ꯐꯥꯖꯤꯜꯂꯨꯀꯣ, ꯑꯩ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ꯫ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯈ꯭ꯔꯦ꯫ ꯑꯍꯦꯟꯅ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ, ꯃꯁꯥꯁꯗ ꯏꯊꯛ ꯊꯛ ꯄꯠꯄꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯣ." ꯑꯁꯨꯝꯅ ꯑꯍꯦꯟꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯥꯗ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝꯗꯤ ꯇꯧꯏ꯫
ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯗꯣ ꯉꯁꯤꯗꯤ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯝꯐꯥꯁꯨ ꯃꯈꯣꯏꯗ ꯂꯥꯛꯏ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯈꯜꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ "ꯏꯃꯥ" ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯇꯝꯐꯥꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯂꯥꯎꯔꯛꯄꯅ ꯇꯝꯐꯥꯁꯨ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯇꯝꯐꯥ ꯈꯪꯂꯦ ꯃꯁꯤ ꯑꯉꯥꯡ ꯎꯅꯗꯧꯔꯦ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯑꯐꯥꯎꯕ ꯃꯥꯏꯕꯤ ꯑꯃꯅꯤꯅ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯎꯅꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯍꯦꯟꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯦꯟꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯦꯟꯗꯣ ꯌꯥꯝ ꯂꯥꯡꯇꯛꯅꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯝꯗꯨꯅ ꯂꯩꯕꯗꯣ ꯎꯔꯦ꯫ ꯃꯗꯨꯗ ꯑꯍꯦꯟꯅ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯁꯣꯝꯗꯅ ꯃꯦꯝꯆꯥꯅ ꯈꯜꯂꯤ "ꯑꯩꯅ ꯃꯍꯩ ꯀꯌꯥ ꯊꯥꯖꯤꯜꯂꯕꯁꯨ ꯅꯧꯄꯨꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯃꯥꯡꯅꯕ ꯀꯌꯥꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯡꯍꯟꯕ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯔꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯦꯝꯆꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯂꯣꯏꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯝꯐꯥꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯄꯨꯁꯤꯟꯗꯨꯅ ꯆꯪꯕ ꯃꯇꯝꯗꯅꯦ ꯇꯝꯐꯥꯒꯤ ꯃꯁꯥꯗ ꯁꯃꯤꯟ ꯐꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯝꯐꯥꯅ ꯊꯣꯏꯕꯤꯕꯨ ꯀꯔꯥꯏꯗ ꯁꯣꯏꯈꯤꯗꯒꯦ ꯈꯜꯂꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯊꯥꯖꯤꯜꯂꯝꯕ ꯃꯍꯩ ꯄꯨꯝꯕ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄꯤꯅꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯆꯠꯄ ꯈꯔ ꯈꯔ ꯉꯝꯂꯛꯄꯒꯤ ꯃꯇꯥꯡꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯀꯥꯐꯩ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯦꯝꯆꯥꯅ ꯑꯉꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯄꯨꯗꯨꯅ ꯑꯍꯦꯟ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯞꯅ ꯏꯟꯊꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ "ꯗꯥꯝꯆꯥ, ꯑꯉꯥꯡꯗꯤ?" ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯍꯦꯟꯁꯨ "ꯍꯥ, ꯑꯉꯥꯡꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯉꯥꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯤꯕ ꯊꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯏꯀꯧ ꯀꯧꯏ꯫ ꯑꯍꯦꯟꯁꯨ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯡꯖꯤ ꯅꯥꯝꯃ ꯇꯥꯔꯒ ꯂꯩꯔꯝꯕꯗꯣ꯫ ꯑꯍꯦꯟꯅ "ꯊꯣꯏꯕꯤ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯝꯃꯒ ꯑꯍꯦꯟꯁꯨ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥ ꯀꯧꯔꯒ ꯊꯣꯏꯕꯤꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯁꯨ ꯃꯤꯌꯥꯝꯅ ꯌꯣꯝꯅꯔꯤ꯫ ꯅꯨꯄꯥ ꯈꯔ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯉꯥꯡ ꯊꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯄꯝꯂꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯃꯥ ꯊꯣꯏꯕꯤꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯊꯣꯏꯕꯤꯅ "ꯗꯥꯝꯆꯥ, ꯏꯆꯥ ꯄꯤꯌꯣ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ" ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯖꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯣ ꯂꯣꯏꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯞ ꯂꯥꯎꯔꯕꯁꯨ ꯑꯁꯤꯕꯕꯨ ꯀꯅꯥꯅ ꯍꯤꯡꯍꯟꯕ ꯉꯝꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯦ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ "ꯏꯆꯥ ꯄꯤꯌꯣ" ꯍꯥꯏꯅ ꯀꯞꯄ ꯇꯣꯛꯇ꯭ꯔꯤ꯫ ꯑꯍꯦꯟꯁꯨ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯁꯛꯁꯪ ꯎꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯉꯥꯡ ꯑꯃꯅ ꯇꯦꯡꯊꯥꯅ ꯀꯞꯂꯛꯂꯤ꯫ "ꯏꯃꯥ" ꯍꯥꯏꯅꯁꯨ ꯀꯟꯅ ꯀꯞꯂꯛꯄꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯅꯕ ꯇꯧꯕꯗ ꯇꯝꯐꯥꯅ ꯐꯥꯔꯒ "ꯊꯣꯏꯕꯤ, ꯁꯦ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎꯁꯦ, ꯃꯄꯥꯟꯗ ꯀꯞꯂꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯤꯌꯦ, ꯐꯠꯇ꯭ꯔꯕ ꯈꯣꯌꯨꯝ ꯂꯥꯏꯅꯤ, ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎꯅꯦ ꯊꯣꯏꯕꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ꯫ ꯊꯣꯏꯕꯤꯅ "ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ" ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯖꯔꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯃꯆꯤꯟꯗ ꯃꯔꯨꯝ ꯂꯥꯏꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯗꯒꯤ ꯊꯣꯏꯕꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯍꯦꯟꯅ ꯄꯝꯂꯒ ꯐꯃꯨꯡꯗ ꯊꯥꯡꯒꯠꯇꯨꯅ ꯍꯤꯞꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯏꯁꯤꯡ ꯈꯔ ꯆꯥꯛꯁꯪꯗꯒꯤ ꯂꯧꯔꯨꯔꯒ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯃꯥꯅ ꯃꯄꯥꯟꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯣ ꯈꯤꯛꯇꯣꯛꯂꯨꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯑꯍꯦꯟꯗ ꯍꯥꯏꯔꯛꯏ꯫
ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯃꯥꯡ ꯌꯦꯠꯂꯦ, ꯑꯗꯨꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ꯫ ꯃꯗꯨꯅꯐꯥꯎ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯏꯕꯤꯁꯨ ꯅꯥꯕ ꯐꯔꯣꯏ, ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯗꯣ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯈꯤꯗꯕꯗꯒꯤꯅꯤ ꯇꯧꯔꯛꯏꯁꯦ꯫ ꯏꯕꯨꯡꯉꯣ, ꯃꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ, ꯑꯗꯨꯅ ꯃꯁꯦ ꯐꯅꯕ ꯂꯥꯏ ꯈꯣꯏꯔꯝꯁꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯍꯦꯟꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯇꯝꯐꯥꯅ ꯈꯜꯂꯤ, ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯣꯛꯂꯕꯗꯤ ꯋꯥꯔꯨ ꯂꯨꯡꯂꯨ ꯊꯣꯛꯅꯔꯅꯤ ꯈꯟꯗꯅ ꯍꯥꯏꯗꯣꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯅꯪ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯏꯕꯤ ꯇꯝꯐꯥꯗꯣ ꯁꯥꯎꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫